ꯉꯁꯤ ꯗꯤꯚꯥꯏꯟ ꯁꯥꯔꯚꯤꯁꯀꯤ ꯑꯁꯦꯡꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛꯄꯨ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯈꯔꯗ ꯐꯣꯡꯗꯣꯛꯄꯤꯅꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯁꯦꯝꯕꯤꯕ ꯑꯁꯦꯡꯕ ꯏꯁꯣꯔꯕꯨꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯊꯥꯒꯠꯁꯤ꯫ ꯍꯣꯏ, ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯁꯚꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯊꯥꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯍꯥꯛ ꯋꯥꯐꯝ ꯈꯔ ꯊꯝꯖꯅꯤꯡꯉꯤ꯫ ꯑꯩꯍꯥꯛꯀꯤ ꯁ꯭ꯄꯤꯆ ꯑꯁꯤꯗꯤ ꯃꯔꯝ ꯑꯃꯗꯨꯗ ꯑꯩ ꯍꯥꯏꯔꯔꯣꯏ, ꯋꯥꯐꯝ ꯃꯔꯝ ꯑꯃ ꯑꯅꯤ ꯑꯩ ꯃꯤꯛꯁ ꯇꯧꯔꯒ ꯍꯥꯏꯖꯒꯦ꯫ ꯉꯁꯤ ꯄꯣꯊꯥꯔꯤꯕ ꯅꯨꯃꯤꯠ ꯁꯚꯥ ꯑꯁꯦꯡꯕ ꯅꯨꯃꯤꯠ ꯑꯁꯤ ꯏꯁꯣꯔꯅ ꯄꯣꯊꯥꯑꯣ ꯍꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯅ ꯀꯣꯃꯤꯇꯤ ꯑꯃ ꯁꯦꯝꯃꯦ ꯍꯥꯏꯔꯒ ꯃꯗꯨꯗ ꯋꯥꯔꯦꯞ ꯇꯥꯟꯅꯔꯒ ꯑꯗꯨ ꯅꯨꯃꯤꯠꯇ ꯐꯝꯃꯁꯤ, ꯑꯗꯨ ꯅꯨꯃꯤꯠꯇ ꯇꯣꯛꯁꯤ, ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯅ ꯄꯣꯊꯥꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯏꯁꯣꯔꯅ ꯃꯁꯥꯃꯛꯅ ꯄꯣꯊꯥꯔꯤꯕ ꯂꯣꯗꯁꯨ ꯂꯩꯕ, ꯃꯔꯤ ꯁꯨꯕꯗ ꯂꯩꯕ ꯂꯣ ꯑꯁꯦꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯣꯊꯥꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯊꯥꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯣꯊꯥꯅꯤꯡꯉꯥꯏꯗ ꯄꯣꯊꯥꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯏꯅꯥꯛ ꯀꯌꯥ ꯈꯨꯟꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯧꯕ ꯅꯠꯇꯦ꯫ ꯑꯩꯈꯣই Psalm chapter 118 chapter verse 8 하이는 ताइबांग मियोइबदा थाजरगदौबगी सरपुदी ईश्वरना थाजरबने फाइ ngasi ईश्वरना पोथाव हाइबनि कोइन ngasi पोथारिसि si बाइबल वाइ अखोइ क्रिस्टियन खुदिमकना पोथाबसे तोमान तोमान पोथा अदेबो कोइ शास्त्र कोइ बाइबल हाइबो लाइसिदे कोइ मखकन मतौ कराम नासे पोथाबसे निमिन अनि थोइ सिदे कोइना ईश्वरना पोथाव हाइबनि ईश्वरना निमिन अनि बिदे पोथाबो निमिसे कइ निसिं हंगरा क्रिएशन अदुसो कोइला निसिं हंग सुना का पोथारे है मकिचम जम खबे है पोथारे बनि मारमसि कानि मियोइबा फगि लाइबा याना हिंनिङाइ ओइना पृथ्वी करेके दरका ओपदि मक्सियम लोइगा तरे निसिं मिट छो पोथा अदु क्रिएशन नि बनि लेको मसि अखोइ नेगा सभा कमिटी सरकार लोइगा पोथा क्रिएशन अदुसो निसिं कोइ मसि हिंनिबा लेइबा पृथ्वी अममना थाथवान से लेंग बालु पुदिको को सिस्टम लोइगा निसिं पोथा Psalm chapter 31 verse 8 ke 9 mioi ba taibang mioi ba thajar ba bistu budi shor da thajar en pei masida thajar se makan kan jam dai saba thajar ba atau pun minta thajar ba ma direct hit tawa hai di mungai ai si mamai da Adventist sabah se observe tawdringaida Adventist koidringaida yam san koi numaidinga pothara handaga yam singa hai kana mabaran klasa udorina yam nunna khamba mokoina emonda hai mai tawise hai de yam singa yam sauni mo pam fi ami sa supri on
ꯁꯥꯟꯅ ꯈꯣꯠꯅꯕꯁꯨ ꯐ꯭ꯔꯤ ꯑꯣꯏ ꯀꯣ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯄꯣꯊꯥꯎ ꯍꯥꯏꯕ ꯅꯨꯃꯤꯠꯇꯗꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏ ꯃꯁꯤ ꯑꯩ ꯁꯨꯒꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯣꯊꯥꯔꯛꯄꯅꯤꯅ ꯑꯗꯨꯗ ꯇꯧꯈꯤꯕ ꯆꯠꯈꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩ ꯏꯁꯥꯗ ꯂꯣꯏꯅ ꯈꯪꯉꯤ ꯏꯁꯥꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯦꯗꯚꯦꯟꯇꯤꯁ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯄꯣꯊꯥꯕꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯋꯥꯈꯜꯁꯦ ꯍꯣꯡꯉꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯂꯩ ꯕꯥꯏꯕꯜꯁꯨ ꯄꯥꯅꯤꯡꯕ ꯈꯔ ꯂꯩ ꯑꯩꯈꯣꯏꯅ ꯌꯦꯠꯅꯅꯤꯡꯕ ꯃꯇꯝꯗ ꯃꯤꯅ ꯕꯥꯏꯕꯜ ꯁꯤꯗ ꯆꯞꯇꯔ ꯁꯤꯗ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯄꯣꯠꯇꯨ ꯁꯤꯗ ꯂꯩ ꯍꯥꯏꯔꯛꯄ ꯇꯥꯔꯕꯗꯤ ꯆꯦꯟꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯏꯉꯥꯏ ꯑꯃꯈꯛꯅ ꯍꯥꯏꯌꯦ ꯃꯥꯗꯤ ꯕꯞꯇꯤꯁꯅꯤ ꯅꯈꯣꯏ ꯑꯦꯗꯚꯦꯟꯇꯤꯁꯀꯤ ꯔꯤꯁꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯑꯣꯛꯁꯥ ꯆꯥꯕ ꯍꯨꯏꯁꯥ ꯆꯥꯕ ꯍꯧꯗꯣꯡ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯣꯏ ꯄꯣꯜꯒꯤ ꯄ꯭ꯔꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯈꯔ ꯃꯗꯨ ꯗꯔꯀꯥꯔ ꯑꯣꯏ ꯈꯨꯟꯗꯨꯒꯤ ꯃꯤꯁꯛꯇꯨꯒꯤ ꯃꯤꯑꯣꯡꯗꯨꯒꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯐꯩ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯨꯁꯨ ꯑꯗꯨꯕꯨ ꯕꯥꯏꯕꯜꯗ ꯏꯗꯨꯅ ꯂꯩ ꯄ꯭ꯔꯤꯁꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯄꯥꯟꯗꯒꯤ ꯅꯠꯇꯕꯔꯣꯝꯗꯒꯤ ꯂꯥꯛꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯕꯥꯏꯕꯜꯗ ꯂꯩꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯃꯗꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯁꯤꯡ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯍꯣꯏ ꯑꯍꯥꯟꯕꯃꯛꯇꯗ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯔ ꯁꯦꯀꯦꯟ ꯊꯣꯠ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩꯍꯥꯛ ꯈꯜꯂꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯉꯥꯛꯇꯅꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕ ꯃꯤꯡꯊꯣꯟꯁꯤꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯈꯪꯗꯕ ꯃꯤꯅꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗꯨꯒꯤ ꯁꯖꯠ ꯃꯑꯣꯡ ꯇꯧꯕ ꯂꯧꯔꯒ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯅꯣꯂꯨꯛꯄ ꯃꯤꯡꯆꯠꯇꯤ ꯅꯠꯇꯦ ꯃꯨꯟꯅ ꯈꯜꯂꯨꯔꯕꯗꯤ ꯌꯥꯝꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯣ ꯅꯣꯛꯅꯈꯤꯕ ꯀꯔꯦꯝꯕ ꯊꯥꯏꯅꯈꯤꯕ ꯑꯗꯣꯝꯗꯒꯤ ꯂꯥꯛꯄ ꯀꯅꯥꯒꯨꯝꯕꯅꯗꯤ ꯑꯗꯨꯒꯨꯝꯕꯁꯨ ꯈꯟꯕꯁꯨ ꯌꯥꯎꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯨꯗꯤꯡꯃꯛ ꯍꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗꯤ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯄꯥꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯅ ꯂꯧꯋꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟꯁꯦ ꯕꯥꯏꯕꯜꯗ ꯏꯗꯨꯅ ꯂꯩ ꯍꯥꯏꯅ ꯇꯥꯛꯑꯒ ꯍꯥꯏꯒꯗꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯗꯤ ꯑꯣꯏꯔꯦ ꯕꯥꯏꯕꯜ ꯆꯞꯇꯔꯁꯤꯗ ꯏꯗꯨꯅ ꯂꯩ ꯍꯥꯏꯅ ꯈꯪꯅ ꯍꯥꯏꯕ ꯉꯝꯗꯕ ꯃꯤꯁꯨ ꯌꯥꯎꯏ ꯑꯩꯅ ꯍꯥꯏꯕꯅꯤ ꯑꯇꯣꯞꯄ ꯗꯤꯅꯣꯃꯤꯅꯦꯁꯟꯗ ꯃꯥꯗꯤ ꯕꯥꯏꯕꯜꯁꯦ ꯈꯪꯕꯅ ꯔꯤꯚꯦꯔꯦꯟꯁꯅꯤ ꯆꯥꯒꯗꯕꯅꯤ ꯗ꯭ꯌꯨꯇꯦꯔꯣꯅꯣꯃꯤꯗ ꯂꯤꯕꯤꯇꯤꯀꯥꯁꯇ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏꯁꯨ ꯄꯥꯕꯗꯤ ꯊꯦꯡꯅꯕꯗ ꯑꯗꯨ ꯃꯥꯗꯤ ꯕꯥꯏꯕꯜꯗ ꯆꯥꯒꯗꯕ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯔꯤꯚꯦꯔꯦꯟꯁꯇꯤ ꯆꯥꯗ꯭ꯔꯦ ꯑꯇꯩꯗꯨꯗꯤ ꯂꯣꯏ ꯆꯥꯏ ꯑꯩꯅ ꯀꯔꯤ ꯃꯔꯝ ꯃꯥ ꯆꯥꯗ꯭ꯔꯗꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯍꯩꯅꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯆꯥꯁꯤꯜꯂꯒ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩ ꯈꯪꯅꯤꯡꯉꯤ ꯍꯥꯏ ꯅꯨꯡꯉꯥꯏꯕꯁꯤ ꯃꯥꯅ ꯑꯗꯨ ꯈꯪꯉꯒꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯦꯝꯕꯔꯁꯤꯡꯗꯁꯨ ꯕꯥꯏꯕꯜꯗꯗꯤ ꯁꯨꯃꯥꯏꯅ ꯏꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯗꯕꯒꯤꯅꯤ ꯍꯥꯏꯐꯝ ꯊꯣꯛꯇꯕꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯃꯁꯥ ꯈꯛꯇꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯦꯟ ꯈꯛꯇꯒꯤ ꯅꯨꯡꯉꯥꯏꯅꯅꯕ ꯑꯩꯈꯣꯏꯅ ꯏꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯝꯁꯤꯜꯂꯔꯒ ꯁꯨꯝ ꯍꯥꯏꯕꯗꯨꯗꯤ ꯄꯥꯝꯗꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯕꯥꯏꯕꯜꯗ ꯁꯤ ꯂꯩ ꯑꯩꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯒꯁꯨ ꯁꯤꯗꯗꯤ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯍꯥꯏꯕ ꯉꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯥꯡꯅꯕꯅꯤ ꯑꯗꯨꯅ
ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯆꯥꯁꯤꯡ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯟꯅꯁꯨ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯄ꯭ꯔꯚꯨꯒꯤ ꯑꯅꯤꯡꯕ ꯇꯧꯕ ꯃꯄꯥꯅ ꯇꯧꯕꯁꯨ ꯍꯥꯏꯕꯗꯨ ꯈꯛ ꯃꯍꯥꯛ ꯆꯠꯂꯣꯏ ꯄꯥꯡꯊꯣꯛꯄꯅꯤ ꯃꯄꯥꯒꯤ ꯑꯅꯤꯡꯕ ꯇꯧꯅꯅꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯄ ꯑꯗꯨꯅ ꯕꯥꯏꯕꯜꯗ ꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯅꯥꯊꯩꯅꯅ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏ ꯁꯔꯒ ꯐꯪꯒꯗ꯭ꯔꯥ ꯐꯪꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯨꯗꯤꯡꯃꯛꯀꯣ Matthew chapter 7 verse 21다 하고는 크리스티안 khudimmak 크리스티안들 이쇼는 신비가 명예가 그것이 라이팅과 아무것도 아니에요. 라이 로이팅이 아무리 크리스티안들이 해나 야나 토간 파자나 떠오르네. 아두고 뭐코이나 떠오르고 토간도 까나 까는 게도 미 토간 떠오르. 이쇼의 쿠시엠 떠오르. 아들 이쇼로 떠오르. 나는 아주 떠오르도 아두니 하고 그러겠니. 서로보다 미워지. 만약에 가져봤어요. 동안에도 몇십가지는 지가 들어요. 미워의 그 지혜시 빵hin이 뭐야? 그 지혜시 아득한데, 나 거기 그 크리스천과 에벤티스 크리스천 돈 10만원 내요. 시들이 로이를 하나 되네. 만만 내요. Aduna, Matthew chapter 7 verse 21 hai aduna. Prabhu hai mi kudima. Sarva lebab sama ya. Ai Christian kudima. Prabhu isho. Koi nahar makani ne. Asi Bible chapter ase. Masi mon na khalu rodi. Ai isho na wanda 하이제이 सरकार सालों मसीहा कोई शाखा खंडों करी संगो है आई शोर के पाम अनेक मुझे कभी भी तो होगा कोई खंड है ना ये बता मिताई लोग मणिपुरी लोग बाइबल मणिपुरी बाइबल Tarang khang nimba ai mo pamsi misi yang dulu bani yakin kene pamba pa harga naka thamoi shena ai adana lai ka basa singa so hai ko phama thamkina lai hai ba se to to ko sum me khang english brand brand ga me hai ba lai hai ko lai hai ba se ngang một thầy đi đâu đấy số thầy đi đâu đấy thì कोई हाई स्कूल आते तमरी जासिना मतलब भी लड़के को तम बदी या में लड़के का बाइबल लोग खाए वो तरंग खाम निंग खाम को मतलब खाम वो बेबी कोई नहीं चीज़ पृथ्वी का प्रॉब्लम क्या है तो सी Thuốc quay hay là nhà khali Aduna Lamentation chapter 3 verse 25-31 Sigum Suko Manipuri Bible ka Shastra de Iba Wahai Chachana Pakuk Jagi Manipuri de Tem Karon Tentu Ohum Pot Kun Mama Hina Tapi kan ibra misalnya yang saya itu lain pun hazard bersih di mana ibu mudi pabani malam sini akan berbeda ibu mudi mereka kan bina dalam lesi ko nah berbeda akan bersih tampau kan ada baik aku ini awal tahu mana akan berbeda tu minta kamu lagi Karena khang bahai kerana lagi bersih, itu minna lagi khang bukan ko khang bukan belum lagi bahai
하이지 토이 그런 데는 신나 바로 돌아 강가에서 하민이 바다가 타고 떠나는 거기 공 양 세컨 와이네 나 혼자 통을 앞으로 하이네 그럼 강가에서 그럼 시주 땅에 눌러가는 것이 좋고 masih boleh kerja apa perubahan ya. Ada kan? Kau yang mati juga mati kaya nambah ani mah. Si mati juga kaya si ani si. Isha itu nambah isha ni yang harus kita tanggung itu. Si itu. Ai mati itu kan ni kaya. Mana yang ni kaya. Ai mana yang singkin nak berlana atau ada waktu itu. Isha yang harus kita Kan orang itu masih Kristian aja Prabhu Yesus Kristus dongin masih Prabhu Yesus Kristus dongin boleh Prabhu Yesus Kristus sangat bisa mengisi hebat, sani hebat, tauzan hebat, mati pang, kang bukan kau ingin tak nulung tak masih khusus tak betul itu tahu dekat Prabhu Yesus Kristus itu ingin bahaya seperti cuma tadi minggu juga thukam macam apa lepas minggu lepas levelnya minggu isi yang berbagi yang ini macam mana mana terjadi yang hekar kita itu apa hekar sini dalam sini pun enggak berkaya aku tahu mana macam tahu yang bukan lebih mana Prabhu Yesus Kristus itu misi jadi untuk tahu dalam dalam dan ini tujuan ini mana sih makam dari itu untuk bio sih makam dari itu untuk bio kenapa Bible sektor ini semuanya lain patut Asisi kuna sina sumber sakini herna text verse lawana apabila bunda pengai harus aduh Bible satu text lawana luar dari kui aisyah sepatu ayat topa denominasi ini spesies yang ada ayat baptisme orang Sunday ngang kami history loka summary loka sumaya chapter verse ni hai sumaya hai ko ma tam da nang hai ko da ne chapter ka da ne ang ni ma tam sui he Lepas bangun ni kita ada dulu seperti sholat ada hai wahai sekali ada hai mana Psalm chapter 118 verse. Ay kanay na. Sinabi ko minit sino mga Kristiyan mo. Mintarong ni tamang suri ka kaya ni suban mo tao ay kanay na lagi. Bible na ito na lagi na. Lo may suda. Si yan na nga si yan na nga Jadi kau sampai Yesus sama hari, sampai sama hari. Itu kau yang, ayat hari, lagi sesuatu hari, nalar berlalu. Prabhu Yesus Kristus yang berkata, mari kita mengisi, tetapi orang mengisi juga, mengisi. Kau yang mungkin, jangan orang kaki, ini hari. Kau Short course pumping was morality sebenarnya course pumping mulai. Kalau moral tiga tu enam kali moral ni, juga kau moral ni. Lomba naik siapa pun siapa, lomba naik hingga naik pun siapa. Nak kau itu siapa course pumping. Kalau moral nak kau moral tu dia ni. Kau misalnya dia kata 2020 asyik
masih nangi lari nangi school nangi dokumen sehingga siap bisa nanti ya itu ada nanti Yesus Kristus jadi bergasu magi suksina juga aku lagi ke sultan mereka kan deh turun sah kita harap tahu ini kan deh loin nanti mesti ko yang bisa kita juga mata-mata ini cukup ilmunya menurut ilmu Christ dan menurut ilmu yang bisa kita sana baik kau ni mampu sholat mesti ngaji ada kau ni mampu adanya John 7:14 verse 15 lesson hai ko akoi shoda karimwa ai na ki ni oye hai ta karimwa sa an ta ta lu ile sargasan na di lu madu ko wasa ta ta sa ang produgo musi wa nang kali di phong so ini hai nang sana yang lusia na ko lusia kali ko ang musak to ya Christian ko ada nang ko Yesus Kristus mesti ya lebih kali tahu dah zaman dah ini ikut Kristus manusia lebih mati jalan nakal, kasi nakal hanya apa? Musak kalau kita tahu nakal Kristen tu, dan nakal ni bapa tahu berapa, kau isya kan ada, kau saya bilang ni pilih, roh Kristen, saya bilang ni pun pausian pilih. Ni thang apa kunci nungai ngai hidup kunci kami ngai thang pausen saya rasa tapi pada ini kali buka pada itu jauh dia kali buka yang proyek sekarang itu kali kadang bisa kadang aku lagi kali buka tahu amat tahu ni ada serasa aku ada darkar ni hal ini thazaba tahu produk Yesus Kristus ini tahu itu serasa kita kau tidak paham bersih dua sakit yang serasa kita dua sakit yang tungan kau free kalau kali sudah ini saat ini aku suka pilih, aku yang itu, semua simpan bagi, aku yang tahu cara tu. Jadi mana hal ini tahu oh, musibah, sehingga aku sakit itu. Ada berarti dua sakit, yang saya sakit dua sakit yang tungan. Kau free kalau kali sudah ini. Saat ini aku suka pilih, aku yang itu, semua simpan bagi, aku yang tahu cara tu. Jadi mana hal ini tahu oh, musibah, sehingga aku sakit itu. Ada berarti dia mana? Lihat kami apa kan? Lihat kami hari itu kosak pun. Isuan ke wahai saja. Oh ya kan terlihat. Magi wahai saja. Power sakti lagi. Isuan lesson mana? Oh sunu. Thok sunu hari itu boleh thok. Isuan wahai saja. Pengertian dari sakti. Tuhan, saya ini kenapa
ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯃꯥꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤꯗ ꯐꯪꯅꯤꯡꯉꯥꯏ ꯉꯁꯤ ꯈ꯭ꯔꯤꯁꯇꯦꯟ ꯃꯥꯅ ꯇꯩꯕꯪꯄꯥꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯝꯗꯥꯏꯗꯁꯨ ꯀꯔꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯊꯣꯛꯄꯗꯤ ꯑꯩ ꯂꯥꯛꯅꯕꯒꯤꯗꯨ ꯃꯇꯝꯗ ꯅꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯇꯥꯛꯄꯤ ꯑꯗꯨꯒꯤꯁꯨ ꯍꯧꯖꯤꯛ ꯊꯣꯛꯇꯨꯅ ꯂꯩ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯂꯥꯏꯅꯥꯁꯦ ꯑꯁꯤꯁꯨ ꯊꯣꯛꯇꯨꯅ ꯂꯩ ꯃꯗꯨ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯣꯛꯁꯅꯨ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯕ ꯅꯠꯇꯦ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯁꯤꯅ ꯂꯣꯏꯔꯕ꯭ꯔꯥ ꯂꯣꯏꯕꯅꯤ ꯃꯊꯪꯒꯤ ꯆꯍꯤꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯆꯍꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯃꯥꯅ ꯂꯥꯛꯂꯝꯗꯥꯏꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗ ꯑꯩꯈꯣই ꯈꯥꯡꯕ ꯉꯝꯃꯤꯀꯣ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯆꯔꯥꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯦꯗꯚꯦꯟꯇꯤꯁ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯁꯥꯝ 91ꯗ ꯍꯥꯏꯕꯗꯨꯀꯣ ꯑꯗꯨ ꯄꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯏꯀꯣ ꯑꯗꯨ ꯆꯥꯎꯊꯣꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯁꯨ ꯍꯦꯛꯇ ꯅꯤꯌꯣꯝꯗꯨ ꯂꯥꯟꯅ ꯇꯧꯕ ꯌꯥꯗꯦ ꯑꯩꯈꯣই ꯐꯅꯤꯡꯉꯥꯏꯒꯤ ꯇꯧꯔꯤꯕ ꯂꯣ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯅ ꯆꯠꯀꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯂꯥꯛꯅꯤꯡꯉꯥꯏꯒꯤ ꯃꯇꯝ ꯅꯛꯁꯤꯟꯕ ꯃꯇꯝꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯩꯁꯤꯗꯈꯔ ꯄꯟꯒꯦ Matthew chapter 24 verse 29ꯗꯁꯨ ꯀꯣ ꯊꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 190ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ADꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯀꯔꯤ ꯊꯥꯗ ꯊꯣꯛꯈꯤꯕ ꯃꯦꯗꯀꯣ ꯊꯥꯅꯦ ꯅꯨꯃꯤꯠꯅꯦ ꯁꯤ ꯃꯉꯥ ꯑꯃꯇ ꯂꯩꯈꯤꯗꯦꯀꯣ ꯁꯤ ꯊꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ 2020ꯅꯤ ꯀꯔꯤ ꯀꯔꯝꯕ ꯁꯣꯛꯇ ꯊꯣꯛꯈꯤ 1940 ꯀꯣ ꯑꯗꯨꯗ ꯊꯥꯅꯦ ꯅꯨꯃꯤꯠꯅꯦ ꯃꯝꯈꯤꯕ ꯃꯦ 19 ꯑꯗꯨ ꯍꯧꯖꯤꯛ ꯄꯥꯔꯨꯕꯗ ꯆꯍꯤ 190 ꯌꯧꯈ꯭ꯔꯦ ꯑꯗꯨꯗꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨ ꯅꯣꯕꯦꯝꯕꯔꯗꯁꯨ ꯊꯣꯛꯈꯤ ꯃꯗꯨꯅ 1993 ꯑꯗꯨꯗ ꯅꯨꯡꯗꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯇꯤꯌꯥꯗ ꯑꯀꯥꯁꯇ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯊꯋꯥꯟꯃꯤꯆꯥꯛ ꯃꯌꯥꯝ ꯉꯥꯜꯂꯤꯕꯁꯤ ꯃꯁꯤ ꯏꯁꯣꯔꯅ ꯄꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯕꯥꯏꯕꯜꯗ ꯐꯣꯡꯅ ꯏꯗꯨꯅ ꯂꯩ ꯃꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯊꯥꯖꯕ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯕꯥꯏꯕꯜꯗ ꯏꯗꯨꯅ ꯂꯩ ꯕꯥꯏꯕꯜꯗ ꯏꯗꯨꯅ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯨꯗꯤꯡꯃꯛ ꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯇꯦꯟꯈ꯭ꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯊꯣꯛꯂꯕ ꯅꯥꯌꯥ ꯋꯥꯐꯝ ꯑꯃꯈꯛ ꯗꯤꯚꯥꯏꯟ ꯁꯥꯔꯚꯤꯁꯀꯤ ꯄꯨꯡꯐꯝꯁꯤꯗ ꯍꯥꯏꯖꯔꯤꯕꯁꯤ ꯇꯥꯕꯤꯔꯤꯕ ꯃꯦꯝꯕꯔꯁ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯇꯔꯥꯝꯅ ꯈꯪꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯂꯩꯕ ꯈꯖꯤꯛꯇ ꯀꯥꯎꯗꯗꯨꯅ ꯂꯩꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯀꯧꯕ ꯈꯨꯗꯤꯡꯃꯛ ꯁꯔꯒ ꯂꯩꯕꯥꯛꯇ ꯆꯪꯂꯨ ꯍꯥꯏꯕ ꯕꯥꯏꯕꯜꯒꯤ ꯆꯞꯇꯔ ꯇꯦꯛꯁꯇꯨꯁꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯁꯤ ꯃꯇꯧ ꯀꯔꯝꯗꯅ ꯃꯉꯣꯟꯗ ꯍꯥꯏꯖꯔꯤꯕ ꯀꯔꯤꯒꯤ ꯆꯪꯍꯟꯒꯗꯕꯅꯣ ꯁꯤꯗꯤ ꯇꯤꯟꯇꯛꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯔꯒꯗ ꯂꯣꯏꯅꯃꯛ ꯆꯤꯊꯗꯨꯅ ꯆꯠꯅꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗꯨ ꯇꯧꯔꯦ ꯍꯥꯏꯔꯒ ꯁꯔꯒ ꯆꯠꯅꯅꯕ ꯏꯁꯣꯔꯗ ꯍꯥꯏꯖꯗꯨꯅ ꯂꯩꯁꯤ ꯏꯁꯣꯔꯅ ꯇꯥꯕꯤꯔꯤꯕ ꯃꯦꯝꯕꯔ ꯈꯨꯗꯤꯡꯒꯤ ꯃꯊꯛꯇ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ